Haukiba November gi tang kundagi DMU gi coordinating body of constituent college ki union na VC gi mafam da Watleba PG gi din thokpidaba university asigi regular controller amadi register hapinaba amadi UG amasung PG gi student union election achubada pangthokpinaba che thakiba leikre masigi matung February gi tang manga da Maheiroisingi na education commissioner unaduna DMU gi issue sing asi solve tawragani haibagi thajaba pibirakhi masigi thangnaba numit February gi tang tarukta education minister masamak unaduna Maheiroisingi na taliba demand PG amadi UG gi election pangthokpa haina ayaba pibirakhi adubu masigi nonganba February gi tang tareta Mahairoi lup mangana election pangthokpa yaroi haiduna education minister da che thaduna akanba wahai kaya thamlakhi karigi namak Mahairoi lup mangana election pangthokpa athingba thambiribano DMU asida thokliba issue sing amadi student union leitabana maram oiraga Maheiroisingi na thengnariba awa chaitheng kaya asibu kokhanbinaba student union election gi notification amadi DMU gi Watleba Dean sing numit nini gi manungda thokpidaba tarabadi Maheiroisingi maikei dagi lepa leitana makhal makha kayagi akanba khongjang chngsillagani haiba wafam Maheiroisingi maikei dagi mari leinaba authority singda khanghalakli Lusaliba college manga hi sabsine chalaga DMU na jalure nongalakpada date thati unase nongalakpada commissioner masama ga masama ga union election ta pangthok piro haina yawa piro thabu adugi matungda kogi loop manga na changjilaga union election to ba yaroi na thingambagi mafam karigi damakta no kini aboi sina na hujiniba karigi damakta satra gi hak maturi no makoi thingba ta agadi MP election thingbiro musu election thingbiro DMU ji tamliba satra Maheiroi nattaba ama nattaba singna DMU da thokliba samasya problem yam je khangbiroi karigumba makoi thingbiba ta agadi hojik thokliba MP election thingbiro musu election thingbiro aduna tragadi satra mayam gi hak chimati yeno satra mayam gi DMU da sokthari problem yam je si thagalakna bokona matamda DMU da student union election pathok tabe ade college budingi student body ama thamdabe ade masi ma be tham matungda hojik lanju tawri koi khangje lan tawri na koi vote amna pa magi okhon de lan tawri na like tamri tok pre koi college loina kanari college ka na maram oraga chatra mayam gi lakliba academic session sida lakliba sothare ba mayam je ukhalakna bokona matamda DMU election je student union election je pathok so yade aduna masidei da tongan balu na chumyeng chicken birakano chinjin bagi mathok ta de akoi college ki oiba akoi college ki welfare phagana bagi damakta akoi college tamiba DMU ji tamiba satra mayamna isagi right to phangjage haibani masida loop atopana miyeng chinjin birakagi mathok ta de haina ai pulokchani